प्रजा मैम लाग लापी प्राइम मिनिस्टर उनदे फाउद नुमित चाही हेलब था 35 फार फाउद भारत की प्राइम मिनिस्टर उनदे चीफ मिनिस्टर हाउस है हूँ प्रजा मैम हंगी नुजब चलिब था तांग 19 ऑनरेबल चीफ मिनिस्टर अखोई नीति आयोग की है तारे कनक्लेव बीजेपी की एनडीए की स्टेट की चीफ मिनिस्टर की मीटिंग नुमित मरीनी की खोंचत ऑनरेबल चीफ मिनिस्टर से पाव लौजब हलपने ताजई ऑनरेबल चीफ मिनिस्टर की खोंचत चलमदायद अगर खनबद तांग 15 19 सब्जेक्ट टू करेक्शन मदुद लोकल सोशल मीडिया थेंगजबद हंदक प्राइम मिनिस्टर तोंगान उनगनी लाइबक थीब थोनिंगदब थौदोक्सिगी मतंगदा प्राइम मिनिस्टर की मफमदा चप चाना डिस्कस तौगनी हाइदना चिंबा ऑनरेबल चीफ मिनिस्टर चट्रिङैदा मणिपुर थादोक्त्रिङैदा अदुमाइना थंबीरंबगी रिपोर्ट अम्बा मीडियादा तौरेसा याम नुंगाय अखोय हौगिबा था 15 से उनद्रगसु हंदक्ति उननी हाइबगी थंबीरंब वाफमदुदा अखोय याम नुंगाय मणिपुर प्रजासिंगसु यामना सोयदना आशा तौरंगनी तौनै हायना अइ लौजैसा अदु हंदकी ऑनरेबल चीफ मिनिस्टर की खोंचत सिदा तांग 19 अखोई नीति आयोग की मीटिंग लोरम मतुंगदा ऑनरेबल चीफ मिनिस्टर एनडीए की बीजेपी की मैम बीजेपी की हेडक्वार्टर दिल्ली अखोई मीटिंग कनक्लेव मीटिंग पांथो मतुंगदा ऑनरेबल चीफ मिनिस्टर का प्राइम मिनिस्टर का उन्नई हाइबगी रिपोर्ट तोंगान तोंगान सोशल मीडिया रिपोर्ट तौरप सा मिनिट 35 उन्नई 15 उन्नई 10 उन्नई हाइदना सोदना कईगुमता हंगचगे मरी खितंग लेना सा हाइजग्रा गवर्नर की मिनिट अमखद लोसनजरगे सिसे अइना अपील ने अइना तौजरिसे अदुना सर ऑनरेबल चीफ मिनिस्टर ngarang थोरे उनरे न अखोई खबर थेंगनरे था 35 की मतुंगदा चलगा ऑनरेबल चीफ मिनिस्टर का प्राइम मिनिस्टर का तेलसु तेन उनरबनिना मणिपुर प्रजान सिगी उनरकपगी मागी आउटकम है तारे हाइदोक यादब लेरगन मधु हाइदोक पिदबा हाइदोक याब खरदुदी करी लेगे हैबदो हंद ऑनरेबल चीफ मिनिस्टर ना दिल्ली दा चलगा प्राइम मिनिस्टर उनरकपगी रिपोर्ट तुमतंग थंबीरगदी बसी अवाब तारब मणिपुर प्रजा मयामना लांगतकनबसे खरदोसु कोकद्रा हैबगी मधुमतंग होरेन ऑनरेबल चीफ मिनिस्टर ना अखोय मयामना ngangjariबसिगी क्लैरिफिकेशन पिरकपदा अमुक्तंग मधु थंबियु हाइदना सार की थ्रूदा अपील तौजबनी आई सर गवर्नर की एड्रेस पाखट चरगे सर अखोई वाब याब वारे अखोई चाही 19 कुंथ्रादी अखोई हौगत पंगमरोय असी लोइना अखोई खंगदब ngaktani अखोइना सुम हौगिबा बीजेपी न लिट तौब सरकार से ममांग ताम पानग्रे हजिक चाही अनि खरे हेंजले मसद लाइबक थीबा हाइबा तारे सा कोविड ना अमुलक अनिरक अहुमलक कोविड न तौदना अखोई अवाब मयाम मायोगनखरे देन अदुगी मतुंगदा अखोई हौगिबा चाही सिदा अनिरक सुबा बीजेपी लेड गवर्नमेंट सिगी मेगी तांग अहुमदा थोलकिबा वार से हजिक चथरी लोइद्री सा अदुगी मथक्ता अखोई डिजास्टर हाइबा तारे लैंड ताखिबा देन अदुगा नोंगलै इसिंग इचाव अनिरक थोकिबा खोटकिबा मयाम सिना सर इकोनॉमी की फिवम से अदोकि मतिक सोखरा सा लेन न यैथगिबदा बना मसिंग थाजरगा फार्म तौरगा हिंजबा लौमी सिमी कया अमा तुमग्रे साnga योक्चबा दगी तोंगान तोंगान बा फार्म तौजबा मयाम अमा लोइनमक तुमग्रे मसिदा नतना सर इसिंग इचावना थुंग्रबा कांदा इसिंग इचावना थुंबा मैना चाखिबा है सर लौनिंगाय अमता लेत्रबा अदुकि मतिक अवाबा तांकक अमदा लेरबा कानसिदा सर अखोई करी मरमगी दमकता अखोइना सेंटर दा स्पेशल पैकेज अमा पियु हाइदना अखोई हाइरोइदबुगी मरम सिकरिनो आई गवर्नर की एड्रेस से सर आई मरोन अनिरक अहुमलक थोकना पाजरे अदो हाइरिबा सियोनो वारबा चुमना खकी रिलीफ की चेंग हवाई खरा पीरई फैब्रिकेटेड हाउस साबगी पैसा खरा थादरई हाइदना अदोम द सुम पेन थोगा लेबदुनो दे सर अखोई स्टेट से फुकट पयाररोय
ꯑꯗꯨꯅ ꯏꯀꯣꯅꯣꯃꯤꯒꯤ ꯁꯣꯛꯈ꯭ꯔꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯐꯨꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔ ꯂꯥꯟ ꯑꯗꯨꯒ ꯂꯥꯏꯆꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯁꯇꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯑꯆꯧꯕ ꯄꯦꯀꯦꯖ ꯑꯃ ꯅꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯅ ꯈꯟꯖꯔꯝꯕꯗꯤ ꯁꯥꯔ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯥꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯗ꯭ꯔꯦꯁꯇ ꯌꯥꯎꯗꯕ ꯃꯌꯥꯝ ꯉꯥꯡꯅꯈ꯭ꯔꯦ ꯑꯗꯣꯝꯗ ꯑꯩ ꯆꯠꯆꯔꯔꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯥꯡ 2ꯗ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯅꯤꯒ ꯊꯥꯔꯛꯇꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯤꯈꯤꯕꯗꯣ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯑꯩ ꯀꯟꯁꯔꯟ ꯌꯥꯝꯅ ꯑꯣꯏꯕꯤꯕꯗꯨꯗ ꯍꯟꯗꯛꯀꯤ ꯑꯗꯨꯒꯨꯝꯕ ꯕꯖꯦꯠꯀꯤ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯌꯥꯎꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯅꯤ ꯐꯥꯎꯗꯤ ꯊꯥꯕꯤꯔꯒ ꯃꯃꯤꯡ ꯐꯥꯎ ꯄꯜꯂꯛꯈꯤꯗꯕꯗꯣ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯄꯟꯗꯕꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯁꯥꯔ ꯃꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯒꯚꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯄꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯁꯇꯔ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯏꯀꯣꯅꯣꯃꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯨꯒꯠꯄ ꯉꯝꯅꯅꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯦꯀꯦꯖ ꯑꯃ ꯅꯤꯕ ꯍꯥꯏꯕꯁꯦ ꯁꯥꯔ ꯒꯚꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯍꯥꯞꯆꯤꯟꯁꯤ ꯍꯥꯏꯗꯅ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯁꯥꯔ ꯁꯤꯒꯤ ꯃꯊꯪꯗ ꯁꯥꯔ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯠ ꯁ꯭ꯇꯦꯇꯁ ꯃꯁꯦ 2016 ꯍꯥꯏꯕ ꯇꯥꯏ ꯀꯣꯡꯒ꯭ꯔꯦꯁ ꯁ꯭ꯇꯦꯠꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ 2014 ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯁꯥꯔ ꯀꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯠ ꯁ꯭ꯇꯦꯇꯁꯇ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯃꯗꯨꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯠ ꯁ꯭ꯇꯦꯇꯁꯀꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯁꯦꯟꯇꯔꯗꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯐꯪꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ 2014 ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ BJPꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯁꯤꯅ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯠ ꯁ꯭ꯇꯦꯇꯁꯇꯣ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯠ ꯁ꯭ꯇꯦꯇꯁꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯁꯦ ꯄꯤꯍꯟꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯁꯥꯔ ꯉꯁꯤꯒꯤ ꯒꯚꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯁꯤ ꯄꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯁꯤꯃ ꯑꯩ ꯍꯥꯞꯆꯟꯍꯟꯅꯤꯡꯉꯤ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯈꯛ ꯂꯩꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯀꯌꯥꯔꯛ ꯉꯥꯡꯅꯈ꯭ರೆ ꯑꯣꯏꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯤꯒꯨꯝꯕ ꯒꯚꯔꯅꯔꯒꯤ ꯑꯍꯥꯟꯕ ꯑꯥꯏꯟ ꯑꯃꯗꯤ ꯁꯥꯟꯇꯤ ꯔꯛꯁꯥ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯍꯥꯏꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯒꯤ ꯑꯥꯏꯟꯒꯤ ꯋꯥꯌꯦꯜꯒꯤ ꯖꯁꯇꯤꯁꯀꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯥꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ ꯀꯔꯤꯝꯇ ꯄꯟꯗꯕ ꯍꯥꯏꯕ ꯇꯥꯏ ꯁꯥꯔ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯑꯗꯒꯤ ꯂꯨꯠ ꯇꯧꯕ ꯑꯗꯒꯤ ꯃꯤ ꯐꯨꯕ ꯆꯩꯕ ꯍꯥꯠꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯃꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯂꯥꯈ 30ꯃꯨꯛꯁꯤꯒꯤ ꯅꯣꯡꯃꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁꯁꯦ ꯑꯌꯥꯝꯕ ꯍꯥꯏꯔꯤꯕ ꯍꯥꯏꯋꯦ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏ